ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅꯤ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯀꯧꯇꯥ ꯉꯥ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯀꯧꯇꯥ ꯉꯥ ꯆꯠꯊꯔꯁꯦ ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯏꯔꯣꯝꯕ ꯈꯔ ꯂꯩꯔꯦ ꯕꯣꯔꯥ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯅꯣꯡꯁꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯃꯇꯨꯝꯁꯦ ꯃꯌꯥꯝꯒꯤ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯄꯨꯡ 2 ꯉꯥꯏꯁꯤꯜꯂꯛꯑꯕꯅꯤ ꯅꯣꯡꯁꯦ ꯈ꯭ꯋꯥꯡ ꯍꯥꯝ ꯉꯥꯗ rất là hào ấy.
이거 이거 해장. Nuông người ta hảo đấy hảo nuông mà con như thế vậy. Right.